मैम से कृष्ण जन्म की नंदा उसोप की फंद्रा चाप याना चली याम लादे अखोई इस्कॉन मंदिर आई सेंडल थमामना फदोरीबो सेंडल थमामगे इस्कॉन मंदिर दनीको अखोई से यूम अनी हम तनी लापे अदो यादा यौरगा याम कुइसु कुइदे वीडियो से थांगलतबा अदुना याद आदे यौरगा अदुम वीडियो सिदी वीडियो मचाम थांगलकेको याम तुम येमिनसे थमरो थम नाना एंजेलिना का इका चतोय एंजेलिना यौने लेथोरो यंगे आई खनिक सेट का तौरी मैचिंग येलो कुसिगा याम लादे दा कोई युमदेदी जय हरे नाम संकीर्तन की हरे राम हरे राम Orang apa? Hah? Masalah. Harap jadi kan apa tahu apa masalah? Angin tahu. Jangan memang taruh lu tahu. Jangan memang. Jangan memang ini. मैं चावना हले चावना सुचा सलकरा याम चा सलकरा मते आइदि नोना कदि चाबना तबको अदुम हापीरम खरा द अदुदि तुम चाजरे बदा हिना सु याम मथे याम तौरमे हाउसे हाउ कृष्ण गी होगी सुमाइना नंद सतो से मोगी हिना मथे निजा अदुम पुना मुसु हाउ गो दरे सुने तुम हाउ अदुम चाली दुम चाले खरा हापीरम बदा अदो मैं आइना हजि युमदा लागा मैम तो केनो ममी खलके ना को अदो वीडियो सु कुइरे ना इस वीडियो थांगलतबा अदो मसीदी दुम नमिंगाइ सिगा वीडियो सु यामना सु सांगौदे आइन लरप वीडियो दा अदु नत्ती लेबको अदु दुनाइना मैम आइना सिबा ना चमसे येंगुने असिगी ना चमसे आइना वीडियो तंग लौगेना दुम तौबने का लौबदी नुम ngамदबा कुइद्रेबको साना पुरकपा कुइद्री मतम ngarang nahan mini humni uta pharebako अदो नथोसु येंगलके मैम फजबरा फजदबरा हाइरोबको अहमदना डिजाइन मोइरमेबको अदुगा अइना सिसे थुगाइरगा साबने फजबरा ना हापीरे अदो
ꯅꯨꯡꯁꯤꯁꯨ ꯑꯣꯔꯦꯟꯖꯇꯒꯤ ꯈꯔ ꯉꯥꯡꯂꯞ ꯇꯧꯕꯅꯤꯅꯅꯦ ꯑꯗꯨꯝ ꯉꯥꯡꯖꯩꯅꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯒꯤ ꯍꯥꯞꯄꯤꯁꯦ ꯑꯗꯨꯝ ꯆꯥꯅꯩꯌꯦꯕꯀꯣ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯗꯨꯅꯤ ꯄꯨꯔꯥ ꯑꯩꯅ ꯍꯥꯞꯅꯤꯡꯉꯤꯗꯣ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯗꯣ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯗꯣ ꯀꯌꯥꯝ ꯃꯆꯨ ꯐꯖꯩ ꯈꯪꯉꯕ ꯁꯅꯥꯗ ꯍꯥꯞꯄꯒ ꯑꯩ ꯃꯌꯥꯝ ꯑꯃ ꯎꯔꯦꯕ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯅꯨꯡ ꯍꯥꯞꯄꯒ ꯁꯅꯥꯗꯣ ꯄꯨꯔꯥꯅꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯃꯉꯥꯜꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯨꯗꯣꯛꯄ ꯍꯦꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯗꯣ ꯌꯥꯝ ꯍꯥꯞꯅꯤꯡꯕꯅꯦ ꯑꯗꯨꯗꯣ ꯑꯣꯏꯔꯒꯗꯤ ꯍꯪꯒꯥꯝꯄꯥꯟꯗꯣ ꯑꯣꯏꯔꯒꯗꯤꯀꯣ ꯃꯈꯥꯒꯤ ꯀ꯭ꯔꯤꯁꯇꯜꯁꯤꯁꯨ ꯍꯪꯒꯥꯝꯄꯥꯟꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯂꯣꯏꯅ ꯑꯗꯣ ꯐꯪꯗ꯭ꯔꯦ ꯊꯤꯕꯗ ꯑꯗꯣ ꯐꯨꯂꯇꯣꯔꯗ ꯑꯣꯏꯔꯒꯗꯤ ꯐꯪꯒꯗꯕ ꯐꯨꯂꯇꯣꯔꯗꯗꯤ ꯅꯨꯡ ꯌꯥꯝ ꯖꯣꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯀꯂꯔ ꯄꯨꯟꯕ ꯂꯣꯏꯅ ꯐꯪꯉꯤ ꯍꯥꯏꯅ ꯑꯗꯣ ꯐꯨꯂꯇꯣꯔꯗꯣ ꯆꯠꯅꯕ ꯃꯤꯗꯣ ꯃꯑꯣꯡ ꯆꯥꯗꯗꯅ ꯑꯩꯅ ꯑꯗꯨꯝ ꯁꯥ ꯂꯣꯏꯔꯕꯅꯤꯅ ꯐꯔꯦ ꯁꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯨꯒꯥꯏꯅ ꯁꯥꯕ ꯍꯥꯏꯗꯣ ꯅꯨꯡ ꯍꯦꯛ ꯂꯧꯊꯣꯛꯑꯒ ꯁꯥꯕ ꯍꯥꯏꯗꯣ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯉꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯁꯤꯔꯅꯤ ꯁꯤ ꯃꯆꯨꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯔꯅꯤꯀꯣ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯄ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯤꯔꯛꯎ ꯁꯅꯥꯒꯤ ꯗꯤꯖꯥꯏꯟꯁꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯤꯅ ꯑꯣꯏꯅ ꯄꯥꯝꯖꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯒꯣꯕꯤꯟꯗ ꯀꯥꯡꯁꯤꯒꯤ ꯃꯑꯣꯡꯗꯀꯣ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯒꯣꯕꯤꯟꯗꯨꯒꯤ ꯃꯑꯣꯡꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯥꯗꯒꯤ ꯀꯩꯅꯣ ꯌꯥꯟꯊꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯑꯩꯅ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯁꯥꯔꯤꯅꯦꯕ ꯐꯖꯩ ꯐꯖꯗꯦꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯐꯖꯩ ꯐꯖꯗꯦ ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥ ꯅꯥꯆꯣꯝꯁꯦ ꯁꯤꯔꯒ ꯁꯅꯥꯁꯦ ꯅꯥꯆꯣꯝꯁꯦ ꯁꯤꯔꯒ ꯄꯛꯆꯕ꯭ꯔꯥ ꯄꯛꯆꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯔꯛꯎ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯣ ꯃꯖꯥꯁꯨ ꯆꯥꯁꯤꯜꯂꯕꯅꯤꯅ ꯋꯥꯁꯨ ꯋꯥꯔꯦ ꯐꯖꯅ ꯑꯗꯣ ꯑꯦꯟꯖꯦꯂꯤꯅꯥꯁꯨ ꯇ꯭ꯌꯨꯁꯟ ꯊꯤꯟꯕꯤꯔꯨꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ